ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯁꯤꯠꯂꯛꯈꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯌꯦꯡꯉꯣꯅꯦ ꯗꯤꯟꯁꯦ ꯐꯛꯇꯣꯛꯈ꯭ꯔꯦ ꯈꯔ ꯇꯪꯈꯥꯏ ꯑꯃ ꯐꯖꯔꯦꯗ ꯍꯣꯔꯛꯄꯅꯤ ꯍꯣꯔꯛꯄꯗ ꯂꯣꯏ ꯃꯣꯠꯈ꯭ꯔꯦ ꯌꯨꯝꯁꯦ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯣꯏꯕꯅꯤꯅꯀꯣ ꯀꯨꯏꯅ ꯌꯥꯗ꯭ꯔꯦꯕ ꯗꯤꯟꯁꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯃꯣꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤꯗꯁꯨ ꯑꯃ ꯇꯥꯔꯝꯃꯦꯅꯦ ꯌꯨꯝꯁꯦ ꯑꯔꯤꯕꯅꯦꯕ ꯗꯤꯟꯁꯦ ꯌꯥꯗ꯭ꯔꯦꯕ ꯁꯣꯝ ꯑꯁꯤꯗꯒꯤ ꯇꯥꯔꯛꯄꯅꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗꯤ ꯂꯥꯛꯑꯅꯨ ꯍꯧꯖꯤꯛꯀꯤ ꯅꯨꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗꯤ ꯃꯩꯅꯦꯍꯦ ꯃꯌꯥ ꯑꯩꯈꯣꯏꯁꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯄꯄꯥ ꯈꯪꯗꯦ ꯃꯥ ꯄꯄꯥꯌꯦ ꯀꯣꯏꯁꯦ ꯃꯨꯛꯇ ꯗꯤꯟ ꯂꯩꯕ ꯆꯠꯂꯦ ꯌꯨꯝꯐꯛꯄꯒꯤ ꯄꯄꯥꯌꯦ ꯀꯨꯝꯇ ꯑꯣꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯁꯨ ꯉꯁꯥꯏ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯣ ꯌꯥꯝ ꯈꯪꯉꯤꯅꯦ ꯃꯥꯁꯨ ꯅꯨꯡꯁꯤꯠ ꯀꯟꯃꯟꯕꯒꯤ ꯑꯣꯗ꯭ꯔꯤ ꯁꯣꯝꯗ ꯌꯦꯡꯉꯣꯁꯦ ꯃꯈꯨꯠ ꯆꯨꯞꯄ ꯂꯩꯔꯦ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯏꯃꯨꯡꯗ ꯂꯩꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯅ ꯁꯪꯒꯣꯝ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯌꯦꯡꯉꯨꯁꯤꯕꯨ ꯍꯅꯨꯕꯁꯦ ꯁꯪꯒꯣꯝ ꯊꯛꯀꯦꯌꯦ ꯑꯗꯨꯁꯨ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯦꯝꯕꯤꯒꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯪꯒꯣꯝ ꯊꯛꯈꯤꯒꯦ ꯑꯗꯨꯔ ꯑꯩ ꯁꯪꯒꯣꯝ ꯊꯛꯀꯦꯀꯣ ꯁꯤꯕꯨ ꯍꯅꯨꯕꯁꯤꯕꯨ ꯁꯪꯒꯣꯝ ꯊꯛꯀꯤ ꯍꯅꯨꯕ ꯑꯣꯏꯔꯒ ꯁꯪꯒꯣꯝ ꯊꯛꯀꯗ꯭ꯔꯣꯅ ꯑꯩ ꯁꯪꯒꯣꯝ ꯊꯛꯀꯦ ꯃꯌꯥꯝ ꯇꯤꯔꯆꯪꯁꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯌꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯁꯦꯝꯃꯔꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯞꯄꯣ ꯍꯥꯏꯌꯣ ꯍꯥꯞꯄꯣ ꯁꯪꯒꯣꯝ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯇꯤꯔꯆꯪꯁꯨ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯃꯃꯤꯠꯁꯦ ꯗꯗꯥꯒꯤ ꯁꯪꯒꯣꯝ ꯁꯦꯝꯒꯦꯀꯣ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯃꯨꯛꯀ ꯅꯣꯡꯁꯦ ꯍꯥꯡꯉꯦꯁꯦ ꯐꯖꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯧꯔꯛꯏꯕ ꯂꯤꯂꯥꯁꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯄꯨꯂꯛꯇꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯏꯗꯣ ꯑꯊꯨ ꯑꯀꯥꯏꯒ ꯅꯪꯄꯣꯠ ꯅꯠꯇꯦ ꯅꯣꯡ ꯍꯥꯡꯉꯦ ꯍꯧꯖꯤꯛꯇꯤ ꯎꯁꯤꯡꯁꯥ ꯐꯧꯔ ꯊꯝꯕꯗꯨꯁꯨ ꯀꯩꯅꯣ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕꯅ ꯍꯣꯏ ꯍꯧꯖꯤꯛ ꯅꯣꯡꯗꯤ ꯍꯥꯡꯈ꯭ꯔꯦ ꯑꯃꯨꯛꯀ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯈꯪꯆꯨ ꯆꯨꯔꯒ ꯈꯪꯁꯤꯠ ꯁꯤꯠꯂꯒ ꯂꯦꯞꯈ꯭ꯔꯦ